Siamphong ki ba tuan ba chifong singdigi maru oiba I pau sing khongga charakana Manipur top channel dagi share tawjage ahan bada maru oiba pau ama oina Andhra Kendra da athuba da general election pangthokna ba ECI da hairagani TI Syam Kumar Andhra Kendra gi hanagi minister TI Syam Kumar na haikre Andhra Kendra da athuba matam da general election pangthokna ba ECI da haijaragani wafam asing asi nungthul kangla park ta leiba ma ki quarter da paumi singa unabada phongdokhibani mana makha takibada haukiba English singni tara taret ki taramthu shuba Manipur Vidhan Sabha election da ma ki nomination file tawbada aranba tawkhre haina BJP ki candidate oikiba Dr. Nimaisan Luwangna election petition tawrakpadagi sahi mari sangna case thengnaduna lakhraba matung English singani ka kungi March kungani panda BJP government sagotlubagi 10 schedule gi makhar disqualified tawbadani ngasi fawa case asina maram oiraga election tawba yadana lakhibado ngasidi high court ki rai amana ma ki mathakta tawrakiba case atu aranbani haina dismiss tawkhre Andhra Kendra gi praja miyam gi mihut ama oina kaidongaida aranba affidavit amat election commission amadi bharat ki sangvidhan da tawkiba leite haibadu masina tagle sahi ama subna Andhra Kendra gi hiram kudimakta praja gi mihut yaudana Lairakpadu ngasi high court na pirakiba rai asina kokle ECI da athuba matamda asa amaga loinana election pangthokna ba haijaragani haujikti mihut khanaba Andhra Kendra gi miyamna sem sabiro miyamna nungsibiduna amuk hana kendra sigi mihut oihanbiro haina TI Syam Kumar na pawgi mifam aduda phongdokhi haiba pawamsu phongnari atopa pawamana Naurem Birhari College wathok loisinbiu haina oja amadi miyamna protest tokre Naurem Birhari College Kundrapamgi ko na pirakpa rai thabak to onthokpiu haujuk principal oiriba en Sitaljit thabak tagi lakthoktuna maral kya pisinduna thabak tagi suspend tawkraba hanagi principal NG Ekasinibu mathauda hanjil handuna principal ohenbiu haiba demand tawduna ngasi Kundrapam KC ground college asigi staff oja amadi college asigi akoibada lairiba miyamna wakat mifam pangthoktuna protest tawkhre wakat mifam aduda pangai Kundrapam tangkham haraurau singkhu amadi yumnam kunauna singba mafam singdagi lakpa kunja singna saruk yaki wakat mifam aduda saruk yakibi Kundraku makhale kaidagi sumtina phungdokhibada college asida thokliba wathok athuba matamda loisinduna mahairoi sing lairik tamba phangandrabadi akoibada lairiba miyamna tuminna lairoi college asida communal wathok lairibasi athubada loisinbiu haikiba pawmasu phongnakhi Marak thana mapalam gi pawkhra mayam da share tawjaramgi PM na AIMS ta BP na senai da ahanba dose ki vaccine kapthokre ngasi asi laibak sin mathungna senior citizen amadi sai nifuga manga gi masakta leiba amadi masagi laina leibasing da paksana COVID-19 hida kapthokpa hokre masiga mari lainana Prime Minister Narendra Modi na ngasi ayu AIMS ta satuna ahanba dose ki vaccine COVID-19 vaccine kapthokre Magna kanagumba amatada ayet papidana ayuk AIMS ta satuna vaccine asi kapthokhi magna ngasi vaccine kapthokpada Assam gi gamsa ilaga kapthokhi masi Assam na mangona bor pirakpagi gamsa mali hairi ngasi hida kapthokhi badu government ki hospital lising tara private hospital lising kunda hida kapthokhi private hospital sinda hida kapthokpada dose amada lupasani gi yankai lawgani ngasi hida kapthokpa lakhibada Prime Minister miyamna mangjul thana tholaktuna hida kapthokpiduna laiba asi COVID-19 laitaba free India amo agency haina appeal tokhi mana COVID-19 vaccine kapthokpada miyamna singnaba laitana mangjul thana thokpiraktuna hida asi kapthokpiu haiki amaromda Vice President Venkaya Naidu su ngasi senai da ahanba dose ki COVID-19 vaccine kapthokre haiba pawmusu phongnari Makasa Tharakoina Topatian Mapawamana, Tamil Nadu da lockdown sangdokre, UP, Bihar, Meghalaya da school hangkre. Tamil Nadu da COVID-19 positive webe hengalakpana, Maram Oiraga, lockdown Mars Kuntraga Matifawa, sangdokre. Amana UP, Amadi Bihar da class 1 lagina 5 fawa amuk, Hana school sing hangkre. School hanglibasing asi COVID-19 chatna patha polonyana, thermal screening singba tauduna, Mairo sing Mahitaman Haidi. Amana Orissa da COVID-19 vaccine kapa asi Mediterranean oibaga loinana Maharashtra, Kerala, Tamil Nadu na singba yauna state manga dagi lakpasing COVID-19 test tawgani hairiba pawmusu phongnakhi atopa pawamana
Poknapham office da bom Langsilamni singnabadagi pharaba nupi ani ngasi court da puthoklaba matungda numit 3 ni rima lauthakre. Haukiba February tang 16 gi numidang pung 3 makairom taba matamda Imphal gi Kaisampat Thiam Laikai da leiba nungti gi phongba paukse Poknapham gi office da number thadaba Activa gari ama tongduna lakpa masak khangdabi nupi amana hand grenade ama Langsilamni thaudo aduga mari lainana Manipur Police Department na Special Investigation Team SIT semduna thigatpagi thabak sathapa matamda bom Langsilamni thabak adura chenaramgani haina singnaba nupi ani fagale hari Imphal Police na fagalaba nupi ani asi ngasi haunabi matung ina Chief Judicial Magistrate CJM Imphal West ki court puthokre court na nupi ani asibu March 3 faba police custody da remand pikre hari pauksi esna phangba pawgi matung ina di singnaba nupi ani asi phagatrinya gi mamangda bom Langsilamni thaudo aduda yaramgani haina singnaba nupa mari amasu hana fagatuna court puthoklaba matungda March 3 faba police custody da remand lauthaduna hauzik lairi hari pawsina hai Poknapham pauksi gi office da bom Langsilamni thaudo adu kanana tawbano haibadu khangnabagi damakta hauzik Manipur Police ki SIT team na yamna kana thijin humjinbagi thabak chathari SIT dagi phangba pawgi matung ina di suksoi soidana bom Langsilamni miyoy adu numit kharanigi manungda phagatpa ngamgani haibagi thajaba lairi hari panba yabadi Poknapham office da bom Langsilamni aduda sienaba miyoy sing pung 9 gi manungda phabiduna ain goeba thabak lokhat piu haiduna All Manipur Working Journalist Union amadi Editor Guilds Manipur anigi lamjing makhada Manipur gi paumi singna thengthang anirakta pauksi phongba amadi electronic media na singbada pau sandokpa amadi paumi singna mathau leptuna wakat mifam satakiba leirabani loinena Manipur Sarkar gi makedi gi Manipur gi electronic amadi print media gi office singda khulai paidaba security forcing thamduna ngak senbagi thabak satakrabani haiba paumasu ngasi phongkiba nungdaram se phongsingda maroiba pau ama oina phongnari loisilakpu oina pau amana COVID-19 gi matangda achauba thodang laukiba lanajit amadi Rajeshpu ikai khumnabu otkre oyal ji channel na malem gi oina tamthiraba laisit COVID-19 gi matangda Manipur gi mafam kya da awareness program pangthokpada natana security personnel pradhan ward member amadi miyamda face mask hand sanitizer hand glove amadi COVID care center containment zone kya dasu tangai fadana sangdraba yadraba palam kya piduna COVID-19 gi wanaraba matamda miyam gi damakta laukiba thodangbu sakhangbu oina uyal ji channel na hajobam lanajit singa producer Selin Digital amadi NR Rajesh NR Media bu ikai khumnaba utkre uyal khunauda pangthokiba ikai khumnaba utpagi thoramda Hais Manichandra Singha Pradhan Wabagai GP N Ranjit Ward Member Wabagai GP L Govindas producer uyal G channel na chief guest president amadi guest of honor oina saryaki ikai khumnabu utkraba PH lanajit phungdokibada Manipur da anipun mayadaba ahum pulaga khanabagi wakhalon ama lairibasi thadoklasi ama tu eba wakhal da thabak kudima sangsin winaraba matamda soidana mai pakpa ngangmani aikoina miyam gi damak tawjaribasina sakhang biduna ikai khumnaba utpiribasi nungaiba phawi makha tana miyam gi damakta leptana matam gi oina mateng pangkhigeni haiki thoramadu da lanajit amadi Rajesh da Lengyan fi thagat warol momento amadi achamba khudol kya su uyalji channel gi mekhedigi kusamnaduna ikai khumnabu utki heba pawmus maroiba paw moina phonakhi ngasi gi oiba COVID-19 update mayam da share tawjige Manipur da supnatagi miyo ama COVID-19 na positive oiki ama sumiyo mari recover tawki hari adu active case da miyo kuntra si general population dagi ngaktani hari amasum ngasi su miyo amata COVID-19 na sikide apun mission khiba miyo masingsti sahum ko humdraga humdoini hainasu press release na makatari amasum hauzi state sigi oiba recovery rate 98.62% laidi hainasu director of health services COVID-19 update Manipur gida mayam share to birai the hauzi ko nadi matang sai kainarsen thank you